Manipuri wari tamina si YouTube channel bu yengbirib amadi tabirib khudingmakpu Hemchandra Soibamna taramna oksabugloinana nolukna khurumjari. Numitugi aki bahari bo wari asigi manga suba saruk tabikraba matung makha taba saruk taruk suba saruk meyam punna taminarsi. Wari asibu ivirakfi Ronibla Okram. Mai adu kanna saklaklabadi mi khangnarakpa tare haiduna inkolduda leiriba pukri adudagi ising laururaga maidu amuk muthatlame. Aduga makhoi marina thajagi chakhibagi saru sarangdu ka amada pusilalaga thammi. Amuk yum lomda laklaga themba amadi thanalgi masadu laururaga maboktuga makhoi marigi masadu maina chakpa yaukhidaba ka amada pusilaklaga pulap thammi. Makhoina kom asoba ama tawduna thanil themba mapok ohumdu phumjille. Thajabuna khara chathoklaga kom tawduna phummi. Umnamaktu loiraga ka singda leiriba upu ani thangjilaklaga phumliba adugi mathakta thamjilli. Si oiradi yare aikoisu nonini faudi moi mayum sida leikisi. Aduga tapna yumda halasi. Kanana su kaisu torappa ngamlaroi. Nupa abana ado bhai aidi mafam sida kuina leinide. Nang mukai dore. Nungaina leikidawni kaino hojikti aikoina pamba paisa sanali kol su phangle mayumduda kari kari muk leiri haibdu yenglugudabani. Kanade yumduda sachi. Makhoi mari mapan thoklai mapan gi thongjindu hek kanthokpaga akanba nupsitka loinana safu kanna makhoi maridu mapan da paithorai. Makhoi pulap yengnai aduga thongda amuk yengi. Kanasu leibu uramde thongdu londuna leirami. Kana thongro lamge ai di khangde. Nupa amana aina longe torambane lonba nang hobra di khangautre paithorakpududa noi sidi ipa hek pakalure yam thaksilunu diade yuga ngaubasida nungsitka kanna sitpasida paithorakli oramne. Makhoi maridu bhamna oiraboi ningduna hai haiduna lakli. Thajo hoigi yumduda changlakle thajo hoigi thongjaw du hek hangdokpaga yamna hainadaba manam ama khangnam namai. Makhoi maridu manaton mensilaga tapna changnare. As manam sidi. Makhoi mari maktuminna changlaklaga thongjaw du lonsinduna sofa du dapamduna wa tanai. Nupa amana. Makhoi imungi mama mapado hojikandi lakidaw mandri. Aduna ikoisu numit nini dang sonthakisi. Makhoigi imungse ina adung khunba imungni uredana paisa sana singse. Imung sidasu leiramgani. Aduna ngasigidi tumlasi. Nongsu ngandawre horendagi thiba hausi. As mitkasi yaraktreda aidi swaida adum tumlani. Mayamdusu ahing tumnadabagi waratuna magi thokpa sofa duda kharutum makhada kharutum tongnakre. Makhoina tumthabaga nongale makhoidi yam nungaina tumli. Ayuki pung mapan adwaida haugattuna mamai mamit taruraga ani amana chak thongbagi chakhumda lei. Ani amana yum singdugi manungda kari kari leibagi haiduna yengli. Thajagi mabokki mama mapagi ka khudingda leiba paisa sana sing loina puthoraklaga yamyagi ka du thammi. Ani dusu changlai. Nupa amana sumdawrosi hojikti aikoina pamba pot kai loina phanglabanina ngasidang mafam sida leiraga hayeng ayuk nganna sakrasi. Nupa atopa amana hoi vai aduna farani. Aidi mafamse kuina leiningdrabani ngasi hekta chatninglabani. Nupa amana hera nupa mandaba tawnu hojikpu kana amuk laktawrige moi mama mapadusu lakidaw nate. Aduk pangdridu karigino aikoiga punbada lemdeko. Nupa amana hoine nangna maronma narangdagini sasina ahawpana chaba pamliba pangna pangdriba ibo nangni orarohe. Nupadu mayam changduna nganglakpaduda amuksu ikaijaraduna tuminna lei. Chak loiraduna chanaraga magi thokpa leinai. Asumna hojinkhiduna numitsu tarakle. Numit tarakpaduda makhoigi khawdudagi yu araiva kaidu puthoraklaga tebelduda thammi. Yam monda nungaina TV ga thagatlaga yengi. Nupa amana ngasidi chak thonglagumsi masina adum konanaba tawrasi. Aidi thongba ngamlaroiko. As bhai nangna maron ama tangan basina fare chargumsi masina hekta loisilasi. Narang ahawba adu yam charabdubu nasidang chadababu kedawgege. Asumna wathi ngangnaraga matam asum hojinkhiduna pung 12 henjilakle. Makhoisu nisaduna mafumduda ngauri loina tumthanaki. Nupa amadi nisa ngawmalladuna makhaduda tumthokre. Ani amari sofa duda makhonga du lonsinnaraga yamna nungsinana tumli. Nupa amadisu sofa duda tumlambadagi mamitu isilladuna hai haiduna hogalai. Mamitu di pangde adum sumjing lai.
sung lakpana thazagi ka tamna lai nupaduna thazagi ka yomdaida lolamba thong adu mathanta hangdokjari nupadu changsilaklaga thazagi phamungda longna haithaduna sumjum tummi nahaki mafamdu isikchi kadugi thongnau adudagi maikhuoi mami sami ama paisilaklaga phamung mathaktuda migi sabangumna nupadugi nakanduda hikki nupadudi yamna monda nungaina nokmi tawraga nakanda cheplaga ngasagi mamiduda kol nupadu mamiduda kolubda masadu iyai hainadabugum mamitti pangdana mamiduda tap pairaga yeng chot laubugum maisa phawbugum su tawrai nupadu mamiduda chepna mamit phat panglakpada thazagi masa mamai karum tawdu mayadusu I ngakta hi gatlaga nupaduda yenglakpadudadi nupadu khangpek khangladuna khanglaw lawraga fuk hogalai nupadu pakatpa kibana mamai mamit humangna pungchot chotle mana leiramni bumfamdusu ingangai nakanda kina ngasai thazagi akaba fibamdu leiribrana yengtorakpada karisu leiramdre mafamduda karisu leirambagi mami ama phawba taramde nupadu ingangai hojikta man ukribadu mangla khalai as aigi wakhal oiramlanida aina khara kigan basida aduga aina sida tumlamnisina kamai tawriba aibu kanana mafamsida kamdongna leiramni makoina ai thangjalamni jala kanade sidi tumbana fare aina pangkhan khanjinbagi oiramlani asi hairaga phaijukta chingkhatlaga amuk tung thaki miku kharagi tungda nupadu phajana tum thakre nupaduna tumlibudugi makoki kangthon aduda khojinna kholai nupadudi yamna nungaina tumli kangkhada amuk kananoma kaurakpagum phamungdu chongbadawna tawrai nupadu handakti tawribudu khara khanglakpadawna lenglai adubu amuk yawlaga tumthakre nupaduna supliba phaijuktu khuyaromdagi makhut maina sakhibagi karum tawba makhut aduna tapna singthaki nupadu adu phawba masadu khara khanglabsu karimta machi lenglakte masaduda nungsit aingba silakpaduda kharaga ingba phawrakpaduda mamitti pangdana mana supliba phaijuktu lamai makhongduda phaijuktu machet kharidi suppadawna tawbududa makhutuna haifet hogattuna lamlubada chot lawba makhuttuda tap paisiloi nupadu khangpek khangladuna mamit pangthorakpada karisu leiramde phaijuk amuk thirakpada nakanda leirami masadu handakti kiba khara haurakle aibu makoi manakta oina leirusirane amuk thokpadamuk pharak tadu jala aibu ngasisibu aigi numbi surab jala nupadu kimenbai mayaina makhongdu phamungdagi kumthaba fawbo ngamjadre kibudu phajinduna makhongdu thangtharaklaga thong tamna kanna chelai adubu thongdudi hangtokpa yamde tanjaduda nupi amagi khonjelda yamna hainadana noklai nupadu kimalladuna thaktakni lao aduda kaidawrino nupadu khonjeldugi maikaida yenglai thajudu phamungduda phamlaga nokmi tawraga nupadu bu koksilai nupadu di thaja ubda amuka hena kikre mamai leitokpusu yadabugum taw masi lengdana lepi thaja makhut khatladuna amuk koksilai nupadu mamit kan uisilli ngahaki matungda khonjel karisu taraktrabuda mamitu tapna panglakpada kaadu karisu toramdre nupadu sor sangna honthai chatlage haiduna mamai leithorakpaga mamangda thaja mamitu launa yengduna akiba saptaga loinana nupadu ta kanna laurai nupadu thajan laurakpuda akanba saphuga loinana paithorakpaga phaklangda yesillaga kaadugi mayaida sofa table leibududa table duda yesillaga tai amuksu thajana mamit khana yenglaga upududa laktana langsilli nupadu yamna wana khangi hogatpa phawba ngamlamde thaja makhol ani thokna ngangladuna hairai nupi oibibu karisu leitana khanba aibu nakhoina lakna biduna otpiduna aibu hatpa aduga aigi inaupi aigi thawai oizari themba amadi aigi apokpusu tharoi nakhoi aina miap thina hatkani asi hairaga thaja chaksanglomda mamitu yengi khudakta thang ama paisilai thangdu thajagi mamangda paiduna lei thajana thangduda munna yenglaga nupaduda phat yengi thangdu nupadugi manakta paisinki nupadugi mamangda thangdu pairaga lei nupadugi makuttu mathanta thangalaklaga thangdu paigadabagi lami nupadunadi paidanaba kanna mui namdana thangdu pairaga mayadu thangdu thami nupadu thajada yenglaklaga kaplaga haire ibema ai yam lankhre aigi thawaidadi kanbi
ꯊꯥꯖꯅ ꯍꯥ ꯍꯥ ꯂꯥꯟꯕ ꯀꯟꯕꯤꯕ ꯊꯥꯖꯅ ꯊꯥꯡꯗꯨꯗ ꯌꯦꯡꯂꯒ ꯃꯉꯛ ꯐꯠ ꯍꯥꯏꯕꯗ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛꯇ ꯃꯊꯟꯇ ꯊꯥꯡ ꯑꯗꯨꯅ ꯂꯦꯜꯂꯝꯃꯤ ꯅꯨꯄꯥꯗꯨ ꯉꯥꯏꯍꯥꯛ ꯈꯞ ꯈꯞ ꯆꯣꯡꯂꯝꯂꯒ ꯃꯃꯤꯠꯇꯨ ꯄꯥꯡꯅ ꯄꯥꯡꯅ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ ꯊꯥꯖ ꯅꯨꯄꯥꯗꯨ ꯌꯦꯡꯗꯨꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯀꯥꯗꯨꯗꯒꯤ ꯅꯣꯛꯇꯨꯅ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯚꯥꯏ ꯑꯝꯇ ꯍꯧꯒꯠꯂꯛꯑꯣ ꯑꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯑꯝꯇ ꯌꯦꯡꯃꯤꯟꯅꯔꯨꯁꯦ ꯅꯨꯄꯥꯗꯨꯁꯨ ꯃꯃꯤꯠ ꯎꯏꯔꯨꯝ ꯑꯗꯨꯝ ꯍꯧꯒꯠꯂꯛꯏ ꯃꯥꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ ꯁꯨꯝ ꯂꯥꯛꯄꯗ ꯊꯥꯖꯒꯤ ꯀꯥꯗꯨ ꯌꯧꯔꯛꯂꯦ ꯊꯣꯡꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯐꯥꯎ ꯃꯃꯤꯠꯇꯨ ꯐꯖꯅ ꯄꯥꯡꯗꯦ ꯅꯨꯄꯥꯗꯨꯅ ꯀꯥꯏꯗꯅꯣ ꯀꯔꯤꯅꯣ ꯂꯩꯍꯧꯋꯦ ꯍꯥꯏꯔꯤꯕꯣ ꯑꯁ ꯇꯨ ꯑꯁꯤꯗ ꯂꯩꯔꯤꯁꯤꯅꯦ ꯃꯃꯤꯠꯇꯨ ꯐꯖꯅ ꯄꯥꯡꯊꯣꯔꯛꯄꯒ ꯎꯔꯦ ꯃꯉꯛꯇꯨꯗꯒꯤ ꯏ ꯑꯣꯔꯣ ꯆꯦꯟꯊꯔꯛꯇꯨꯅ ꯃꯁꯥꯗꯨꯁꯨ ꯑꯃꯒ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯊꯦꯛꯆꯤꯜꯂꯒ ꯌꯦꯡꯍꯩꯗ꯭ꯔꯕ ꯐꯤꯕꯝꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯥꯕꯨ ꯍꯧꯗꯣꯛꯂꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯒꯤ ꯃꯔꯨꯞꯇꯨꯅꯤ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯂꯛꯂꯦ ꯃꯥꯒꯤ ꯃꯇꯨꯡꯗ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯀꯤꯅ ꯃꯅꯤꯡ ꯇꯞꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯊꯥꯖ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯤꯕꯝ ꯑꯃꯗ ꯃꯉꯛꯇꯨ ꯍꯨꯠ ꯂꯩꯗꯨꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯌꯥ ꯀꯥꯊꯣꯛꯂꯒ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯅꯨꯄꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯂꯣꯡꯅ ꯍꯥꯏꯊꯩ ꯊꯥꯖꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯥꯗꯨꯁꯨ ꯊꯥꯖ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯅꯥꯟꯊꯣꯛꯅꯕ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯛꯂꯒ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯦ ꯅꯨꯄꯥꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯜꯂꯒ ꯆꯠꯁꯤꯟꯅꯔꯒ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯊꯥꯖꯗꯤ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯃꯃꯥꯏꯗꯨ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯅꯣꯛꯂꯤ ꯅꯨꯄꯥꯗꯨ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯊꯥꯖ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯗꯨꯗꯒꯤ ꯊꯣꯡꯗꯨ ꯃꯊꯟꯇ ꯊꯤꯡꯖꯤꯟꯈꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨ ꯊꯣꯡ ꯑꯗꯨꯗꯒꯤ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ ꯅꯨꯄꯥꯗꯨ ꯊꯥꯖꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯁꯨ ꯌꯦꯡꯕ ꯉꯝꯖꯗ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯈꯟꯕꯗ ꯋꯥꯖꯔꯝꯃꯤ ꯊꯥꯖꯅ ꯅꯨꯄꯥꯗꯨꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯊꯥꯗꯨꯅ ꯂꯥꯛꯅꯔꯤ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯃꯁꯨ ꯃꯄꯥꯟ ꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯊꯣꯡꯖꯥꯎꯗꯨ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕꯒ ꯀꯥ ꯑꯃꯗ ꯂꯥꯎꯕꯒꯨꯝ ꯅꯣꯛꯄꯒꯨꯝ ꯑꯃꯗꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯀꯞꯄ ꯇꯥꯔꯛꯏ ꯅꯨꯄꯥꯗꯨ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕꯗꯨꯗ ꯌꯦꯡꯂꯛꯏ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯄꯨꯡ ꯌꯦꯡꯕꯗ 2 ꯇꯥꯔꯝꯗꯧꯔꯦ ꯍꯩꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩꯕꯨ ꯃꯈꯣꯏ ꯍꯧꯗꯣꯛꯂꯒ ꯆꯦꯟꯈ꯭ꯔꯁꯤꯔꯥꯅꯦ ꯅꯠꯇ꯭ꯔꯒ ꯍꯧꯗꯣꯛꯇꯅ ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯅꯠꯇꯦ ꯃꯗꯨ ꯌꯥꯔꯣꯏ ꯑꯩ ꯈꯣꯟꯖꯦꯜ ꯑꯁꯤꯒꯤ ꯃꯅꯥꯛ ꯆꯪꯂꯨꯕꯅ ꯐꯒꯅꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯈꯣꯟꯖꯦꯜꯗꯨ ꯇꯝꯅ ꯂꯥꯛꯏ ꯃꯥꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯈꯣꯟꯖꯦꯜ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯅꯨꯄꯥꯗꯨ ꯆꯪꯕ ꯀꯤꯕꯒꯨꯝꯁꯨ ꯇꯧ ꯃꯈꯨꯠꯇꯨ ꯊꯛ ꯅꯤꯛꯂꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯒꯦ ꯇꯧꯕꯒ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯏ ꯅꯨꯄꯥꯗꯨ ꯃꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯅꯤꯡꯗ ꯈꯣꯡꯀꯥꯞ 2 ꯍꯜꯂꯤ ꯃꯉꯛꯇꯨ ꯆꯦꯞꯊꯗꯨꯅ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯅꯨꯄꯥꯗꯨ ꯀꯥ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯖꯤꯜꯂꯛꯏ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄꯒ ꯀꯥ ꯑꯗꯨꯒꯤ ꯏꯪ ꯅꯥꯍꯤꯡꯒꯨꯝꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯏ ꯅꯨꯄꯥꯗꯨ ꯃꯈꯣꯡ ꯊꯥꯡꯕꯗꯨ ꯆꯞ ꯂꯦꯠꯂꯒ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯂꯛꯏ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗꯨ ꯊꯥꯖꯒꯤ ꯎꯄꯨ ꯃꯊꯛꯇ ꯃꯉꯛ ꯌꯥꯎꯗꯅ ꯃꯁꯥꯗꯨ ꯈꯛ ꯂꯦꯞꯂꯒ ꯃꯀꯣꯛꯇꯨꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯨꯄꯥꯗꯨ ꯂꯥꯎꯒꯦ ꯇꯧꯕꯗ ꯈꯣꯟꯖꯦꯜ ꯐꯥꯖꯤꯟꯕꯒꯨm ꯂꯥꯎꯕ ꯉꯝꯂꯝꯗꯦ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯊꯣꯡꯂꯣꯝꯗ ꯂꯩꯁꯤꯜꯂꯛꯂꯒ ꯆꯦꯟꯒꯦ ꯇꯧꯕꯒ ꯊꯣꯡꯗꯨ ꯃꯊꯟꯇ ꯊꯤꯡꯖꯤꯟꯈꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨ ꯊꯥꯖꯒꯤ ꯀꯥꯡꯈꯗ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯈꯤ ꯅꯨꯄꯥꯗꯨ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟ ꯂꯩꯈꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯗꯨꯁꯨ ꯂꯥꯎꯈꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯤꯕꯗꯤ ꯐꯥꯎꯔꯨꯗꯦ ꯃꯥ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡꯖꯥꯎꯗꯨ ꯍꯥꯡꯒꯦ ꯇꯧꯕꯒ ꯚꯥꯏ ꯑꯁꯤꯗ ꯀꯩꯅꯣꯝ ꯂꯩꯔꯦ ꯑꯝꯇ ꯊꯨꯅ ꯂꯥꯛꯑꯣ ꯅꯨꯄꯥꯗꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯚꯥꯏ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯅꯣꯏꯕꯣ ꯀꯔꯤꯝꯇ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯃꯈꯣꯡꯗꯨ ꯑꯃꯨꯛ ꯏꯃꯨꯡꯂꯣꯝꯗ ꯊꯥꯡꯕ ꯍꯧꯔꯛꯏ ꯊꯥꯖꯒꯤ ꯀꯥꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯅꯨꯄꯥꯗꯨ ꯍꯟꯗꯛꯇꯤ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯅꯨꯄꯥꯗꯨ ꯊꯥꯖꯒꯤ ꯀꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯊꯣꯡꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯀꯤꯅ ꯆꯪꯁꯤꯜꯂꯛꯏ ꯀꯥ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯁꯨꯝ ꯌꯦꯡꯂꯤꯉꯩꯗ ꯊꯥꯖꯒꯤ ꯀꯥꯡꯈꯗ ꯁꯨꯠ ꯀꯞꯇꯨꯅ murum ꯁꯣꯟꯕ ꯃꯈꯣꯜ ꯇꯥꯔꯛꯏ ꯅꯨꯄꯥꯗꯨ ꯀꯥꯡꯈꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯃꯤꯠꯇꯨ ꯌꯦꯡꯂꯛꯏ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯂꯒ ꯆꯪꯁꯤꯜꯂꯛꯏ ꯐꯃꯨꯡ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯥꯡꯈ ꯃꯌꯥꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯗꯨꯅ ꯃꯈꯨꯠꯇꯨ ꯊꯛ ꯅꯤꯛꯂꯒ ꯃꯣꯝꯄꯥꯛꯄꯤꯗꯛꯇꯨ ꯄꯥꯏꯔꯒ ꯇꯞꯅ ꯊꯥꯡꯒꯠꯂꯛꯏ ꯅꯨꯄꯥꯗꯨ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ ꯀꯥꯡꯈꯗ ꯅꯨꯄꯥ ꯑꯃ ꯃꯈꯣꯡꯅ ꯃꯅꯪꯒꯟꯗꯒꯤ ꯂꯥꯟꯈꯠꯂꯛꯂꯒ ꯃꯉꯛꯇꯨꯗ ꯂꯧꯁꯤꯜꯂꯒ ꯃꯈꯨꯠꯇꯨꯁꯨ ꯃꯈꯣꯡ ꯑꯗꯨꯗ ꯄꯨꯂꯞ ꯌꯦꯠꯁꯤꯟꯅꯗꯨꯅ ꯃꯃꯤꯠ ꯅꯥꯝꯃ ꯌꯥꯎꯗꯅ
nama amana launa panglaga masadu upsillaga nupaduda yenglakpaga mapa chanana lairamba aduda uriba nupa adu khangladuna kaadudagi kanna chenthokki mana sum chelakpaduna makhoina thaja hatkiba sangdu tamna chelakki nupadudi mana chelaklibasi sangdudani haiba khangjade nupadu sum chelakpana sangdugi thongdu hangduna leirambaduda prap chensillaga thongdu lonsillaga mamit uisillaga sor sangna honduna lei makol karisu taraktraba aduda mamitudi mamangda yengdana cheptharaga thongdu haipet hangthoklaga yengi kanasu kaisu leiba udre amukasu mamit uisinduna makhutuna mathabakta paisinjaraga wai sangle haibagi mawongda sor sangna hondoktuna mamittu tapna pangtholakpadadi mana leiramliba mafamdu ubada nupadu makhut animakna mamaidu khumladuna mathanta phamtharakhi tanjaduna nupi ama yamna tapna nokpagi khonjel tarai nupadu khonjel tarakpaduda makhut khalambadu phat lakthoklaga mamit lakthoktuna tapna hogalaktuna machidi lengdana kaadu sin thungna yenglai nuklambadu tuminna muk laikre nupadu thongdu hangthokke tawrubada thongdu su hangthokpa yakidre nupadu kibagi mayaina kappa horakle kaidawrage nupa mandaba tawganu lao nangna pamjaba lahito thakdaro lao nupadu khonjel du tarubdagi amuka hena kiba hengalakle khonjel du masakti uda nupadu na koyeng yenglaga makhut lonaduna haijarai aibu amuk ngakpiu khanthawdaba wakhalsina aina battaba tawrubgidama aibu amuk ngakpiu handakti thajagi khonjel du makhol ani thokna akanba sawhunga loinana laurai ngakpiba ha aina na khoibu ngakpiba aina ikut lonaduna nakhong paiduna haijakiba kayabu nakhoina tabi kibra nupini haiduna nakhoina ngammi matagum aibu hingna mai thabi kiba aduga aigi nungsiraba ibok thanil amadi thembabu nakhoina minungsi leitana happi kiba pumnamak asida aina nangbu ngakpigadaba madu kaidongdasu oithoklaroi asi hairaga nakanda thajana mamitu phat yenglakpada leigi gamla aduda yenglaga nupaduda langlai nupadugi narumda paladuna nupadu saphuduna makhada sepna yesillaga tai aduga nakanda muk yengbada table adu leiribadu nupaduda mu hawatpa ngamdan leiriba aduda laktana langsilli nupadu handakti hawgatpa ngamdre yamna wana tapna hogalai mamai mamit masadusu ina tap tarakle madu urarga thajadi mamon nokli ai khangi nangna aibo ngakpiraroi haiba aibu asumna wahalanu aibu hatlo hatkan aina nangbu hatkan adugu aina nangdi tarai di kaidangungda su hatlo aibu lakna kiba amadi aigi nunsiraba makhoibu lakna bikiba adugumna aina nakhoibu su lakna duna hatkan asi hairaga nupadu amuk phaklanglomda laktana langi nupadu saina khangba natna upai leite amuksu wana hogalakpa aduda thajana mamit yenglaga thang ama nupadugi mamangda pairaga leihali nupadu makhong thangba ngamdana thangduda yenglaga lei khangaude thang aduna nupadugi mathabak mapada yungkhiba nupadu saina phauna lauduna kappi thangdu mathanta amuk satoklaga mabukta mukthilli tanjadu pung 3 tagadaba minat 8 tamak ngaraklaba matam amuk satoklaga makhari mapada amuk lenki nupadu handakti makhong thangba ngamdana makhada upsillaga turai masadu khap chingduna leiringai tanjaduda khanghodana karigumba ama haitharai nupaduna yamna wana haidaraklibudu yenglubada petrol du mathanta mangonda haitharaga leirami thajadi somda nupadu uraga hauna nokli haujikti nangi matam loirabani aduga masimak khangkho mafam asida lam koiba lakpa kudimak aina asigumba umpham asimaktada loinamak tumna hatkani asi hairaga nupadu mai chakhalai nupaduna law khongduna kochen chenduna leibadu ubada thaja hauna nokli nupaduna masa chak patang khai chalakpa adwaida thajana yengbada maidu muthanta mutkhre nupadu di maina chakharbanina masadu sor kitang di honduna leiri aduga kudaktuda thauri ama nupadugi mangtuda laksilaklaga thaja hatkiba ka adu tamna pusilaklaga nupadu thauri-duna yansilami nupadu makhongdu phidring khara kauramlaga aroiba sor honkirami pumnamak adu loirabada thaja hauna hokna nokladuna
ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯁꯤꯅꯁꯨ ꯑꯔꯣꯏꯕ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯊꯥꯖꯗꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ ꯊꯥꯖꯒꯤ ꯈꯣꯟꯖꯦꯜꯇꯅ ꯃꯐꯝꯗꯨ ꯄꯨꯡꯅꯤꯜ ꯅꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯑꯍꯟꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯀꯞꯅ ꯀꯞꯅ ꯂꯥꯡꯂꯦꯟꯗ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯝꯃꯤ ꯂꯥꯡꯂꯦꯟꯁꯨ ꯊꯥꯖꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯂꯥꯡꯂꯦꯟꯅ ꯑꯗꯨꯒ ꯄꯥꯕꯨꯡꯗꯤ ꯃꯇꯝꯗꯨꯗꯁꯨ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯋꯥꯔꯤꯁꯤ ꯄꯥꯕꯨꯡꯅ ꯈꯪꯂꯤꯕꯅꯣ ꯑꯗꯨꯒ ꯊꯦꯝꯕꯒꯤ ꯏꯃꯥꯗꯨꯅꯗꯤ ꯃꯆꯥꯕꯨ ꯊꯤꯔꯛꯈꯤꯗ꯭ꯔꯕ꯭ꯔꯥ ꯊꯥꯖꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯝꯗꯧꯈ꯭ꯔꯕꯒꯦ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯅ ꯀꯝꯗꯧꯅ ꯃꯤ ꯂꯩꯅꯈꯤꯗ꯭ꯔꯤꯕꯅꯣ ꯑꯗꯨꯒ ꯊꯥꯖꯒꯤ ꯊꯋꯥꯏꯅ ꯑꯁꯨꯛ ꯇꯝꯊꯤꯕ ꯊꯋꯥꯏ ꯑꯣꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡ ꯅꯆꯥ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ ꯑꯍꯟ ꯁꯟꯇꯣꯁꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯒꯦ ꯇꯥꯎ ꯄꯨꯡꯁꯦ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤ ꯈꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯕꯥꯅꯤꯅ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯕꯨ ꯀꯟꯕ ꯉꯝꯂꯣꯏ ꯊꯥꯖꯅ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ ꯃꯈꯥ ꯇꯥꯕꯤꯌꯨ ꯑꯍꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗ ꯊꯥꯖꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯣꯏꯗꯤ ꯊꯥꯖ ꯍꯣꯏꯒꯤ ꯄꯥꯎꯗꯨ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯊꯦꯝꯕꯒꯤ ꯃꯃꯥꯗꯨꯁꯨ ꯊꯧꯗꯣꯛꯇꯨꯒꯤ ꯃꯃꯥꯡꯗꯒꯤ ꯅꯥꯗꯨꯅ ꯂꯩꯔꯛꯄꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯗ ꯃꯃꯥꯁꯨ ꯃꯊꯟꯇ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯃꯁꯛ ꯎꯔꯛꯇꯕꯗꯨꯗ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯨꯡꯗ ꯊꯦꯝꯕ ꯍꯣꯏꯗ ꯌꯦꯡꯕ ꯆꯪꯂꯨꯕꯗ ꯃꯃꯥꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯊꯥꯖ ꯍꯣꯏꯒꯤꯁꯨ ꯆꯪꯂꯨꯕ ꯃꯇꯝꯗ ꯊꯥꯖ ꯃꯕꯣꯛ ꯊꯥꯅꯤꯜ ꯊꯦꯝꯕꯒꯤ ꯍꯛꯆꯥꯡ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯁꯨꯞꯅꯒꯤ ꯅꯨꯄꯥ 4ꯗꯨ ꯃꯈꯣꯏꯒꯤ ꯁꯪꯗꯨꯒꯤ ꯅꯥꯀꯟꯗ ꯄꯨꯂꯞ ꯂꯩꯔꯝꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯁꯤꯕꯁꯤꯡꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯑꯩꯁꯨ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄꯗ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯀꯌꯥ ꯑꯩ ꯃꯐꯝ ꯈꯨꯗꯤꯡ ꯃꯪꯗꯨꯅ ꯐꯝꯂꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯥꯡꯃꯤꯟꯅꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯈꯤ ꯅꯣꯡꯃ ꯑꯩꯅ ꯑꯍꯤꯡꯗꯨ ꯇꯨꯝꯕ ꯌꯥꯗꯦꯅ ꯃꯄꯥꯟꯗ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯥꯖ ꯑꯃꯗꯤ ꯊꯦꯝꯕ ꯑꯩꯒꯤ ꯃꯥꯡꯗ ꯃꯃꯤ ꯁꯥꯃꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯃꯗꯨ ꯎꯔꯨꯕꯗ ꯄꯨꯡꯉꯛ ꯉꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗꯨ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯊꯥꯖꯒꯤ ꯋꯥꯁꯛꯇꯨꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯐꯝꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯃꯗꯨꯗ ꯑꯩ ꯑꯃꯗꯤ ꯊꯦꯝꯕꯅ ꯃꯗꯨꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯐꯅꯌꯥꯝ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯊꯥꯖꯅ ꯇꯥꯕꯤꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯔꯛꯄꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯀꯤꯅꯔꯗꯨꯅ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤꯕ ꯃꯥꯏꯕ ꯀꯌꯥ ꯇꯥꯟꯅꯔꯕꯁꯨ ꯑꯣꯏꯕ ꯉꯝꯈꯤꯗꯦ ꯊꯥꯖꯅ ꯇꯝꯊꯤꯕ ꯊꯋꯥꯏ ꯑꯁꯨꯝ ꯑꯣꯜꯂꯛꯄꯗꯨꯗ ꯊꯦꯝꯕꯅ ꯌꯦꯠꯂꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯒꯤ ꯊꯋꯥꯏꯕꯨꯁꯨ ꯊꯥꯖꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯈꯤꯕꯅꯤ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯊꯣꯛꯄ ꯃꯇꯝꯗ ꯑꯩꯕꯨꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯈꯤ ꯂꯥꯡꯂꯦꯟꯅ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯍꯟꯈꯤꯕ ꯉꯝꯒꯅꯤ ꯑꯍꯟꯗꯨꯅ ꯃꯗꯨꯁꯨ ꯑꯩꯅ ꯇꯥꯛꯀꯅꯤ ꯃꯁꯤ ꯂꯥꯏꯅꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯂꯥꯡꯂꯦꯟꯅ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ ꯅꯁꯥꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯍꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯆꯤꯟꯅꯒꯗꯕ ꯋꯥꯁꯦ ꯅꯪ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯊꯥꯖꯒꯤ ꯃꯆꯥ ꯐꯨꯡꯈꯤꯕ ꯑꯗꯨ ꯇꯧꯊꯣꯛꯂꯒ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯍꯥꯛꯅ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯒꯗꯕꯅꯤ ꯃꯩ ꯊꯥꯒꯗꯕꯗꯨꯁꯨ ꯇꯔꯥꯏꯅ ꯉꯝꯂꯣꯏ ꯄꯣꯠꯁꯛ ꯑꯃ ꯌꯥꯎꯅ ꯊꯥꯒꯗꯕꯅꯤ ꯂꯥꯡꯂꯦꯟꯅ ꯀꯔꯤ ꯄꯣꯠꯁꯛ ꯑꯍꯟꯗꯨꯅ ꯊꯥꯖꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯗꯥꯏꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯇꯥꯟꯖꯥꯗꯨꯗ ꯆꯧꯀ꯭ꯔꯤ ꯑꯃ ꯁꯟꯇꯣꯁ ꯇꯝꯅ ꯂꯪꯁꯤꯜꯂꯛꯏ ꯂꯥꯡꯂꯦꯟꯅ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯁꯟꯇꯣꯁꯄꯨ ꯂꯥꯡꯂꯦꯟꯅ ꯆꯤꯡꯊꯣꯛꯈꯤ ꯃꯇꯥꯡꯁꯤꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ 6ꯁꯨꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯍꯦꯝꯆꯟꯗ꯭ꯔ ꯁꯣꯏꯕꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ